Maheiroi Khunai bu Namsinduna Thamba Yararoi Haibasi Narendra Modi Leingakna Khangjinba Phei haina Manipur Pradesh Congress Committee ki General Secretary Saram Nekena Phongdorakli Need ki paper leak oibaga mari lainana Maheiroi singna leibak asigi konung New Delhi da sangsin giba khongjanga mari lainana Saram Nekena Phongdorakhibada leibak asigi Maheiroi amadi naha singi akanba ihau lakpadagi Union Education Minister Narendra Pradhan from Thadokre ngallingai da masana moral responsibility lauraga from Thadoklam labadi asuk chawna ihau laktuna Maheiroi kaya asok apan nangam loidabani BJP gi leingakna masagi ashoiba kupsin na bahotnabada Maheiroi singi mathakta akanba thabak laukhatuna asok afan kaya nanghankhiba asi laibak thibani adubu thenglabasu thengna fam thadokhiba simak leibak asigi nahasing amadi Maheiroi Khunai gi achauba mai pakpa amani haiki Thama hena changsilakiba khongjang asida pukning thawgatkhiba amadi masamak thawai haksang yauna sarubyakiba Congress ke luchingba Rahul Gandhi bu mahakna thagatpa phongdokhi Congress Party amadi Rahul Gandhi na leibak asigi Maheiroi Khunai gi damak lepri haibasi mayek sengna miyamna ure leibak asigi Maheiroi Khunai bu Namsinduna Thamba Yararoi haibasi Narendra Modi leingakna khangjinba matam oire amaromda chahi ahum helaba irang asida BJP gi leingak asina yengduna leiriba asi lamdam asigi nahasingi aganba ihau ama ngairibra hainasu nekena hanglakli